Maroiba Pau. Churchanpur District ki Singat Subdivision ki manung chana laiba behangda ngasi khutlai matikcha na paiba lalhoba singna nifutaruk suba Assam Rifles ki konvoy amada ambush tharakpada CO amasung mahaki imung gi miyoi sing yauna personnel kaya secret amadi Assam da ngasi lalholu Dimasa National Liberation Army DNLA gi kadar sing state adugi government surrender tawgodori hairi Miyamna government na piba COVID-19 gi SOP sing ningthi nangak na chatuna tathopa matamda mask opiba sanitizer sijinnaba khutsa seng na toina hambiba amasung foot taru ki distance nang na chatpa haiba channa kanglon singa situng induna COVID-19 nagi ngakthok minasi lunana chahi tara nipan gi mathakta leiba miyoi singna COVID-19 vaccine soidina kapthok piyo PONYTV gi nungthil gi pawmiting tabi ba singbu taramnok chari hauzik paw sandok na pizari Churchanpur District ki Singat Subdivision ki manung chana laiba behangda ngasi khutlai matikcha na paiba sakhangda balalhoba singna nifutaruk suba Assam Rifles ki convoy amada ambush thakre haina pawgi likhun singna fongdokli attack aduda nifutaruk suba Assam Rifles ki CO amasung mahaki imungi miyoi sing yauna personnel kaya sikre hairi pawasina makata na hai ambush aduda nifutaruk suba Assam Rifles ki CO mahaki loina bi macha amasuk jawan ahum thodok thokphamda laikhidre Assam da ngasi lalholup Dimasa National Liberation Army DNLA gi kadar sing state adugi government surrender tawgodori hairi pawasina hairi Assam gi Dimasa district ki manung chanba Maibang subdivision da DNLA gi kadar sing na surrender tawgani ningsing ba yabadi mamang thada Chief Minister Himanta Biswa Sharma yauna Assam government na DNLA lalhoba singa yana che ama tawnakhi Political activist sapam kanglay palmaitegi lamjing lamkha makhada lamlai mapari thawgalupna sengmai assembly constituency gi manung chanba sanjam chirangda masak khangdaba leiba khunai gi mayokta leiba minungsi leitaba miyoi singna phaubai mai thadok pirambadagi awaba taraba lomi imung singda angamba selgi mateng pangkhre asengba lomi sinmi miyam gi luchingba oiriba sapam sa kanglay palna haikre Asigumba lomi mayam na awaba tarak matamda kaidong mungda tumina laithokpa ngamde maram aduna mahaki luching makhada lup asigi athuba mifam ama pangthoktuna lamlai mapari thawgal lupna angamba khaigatna duna tengbang bagi thaurak asi pangthokpani Manipur lengak na su marai baktiraba lomi singda angamba mateng pangbiu miyoi bagi minungsi machet amata yauda balichet amagum lomi miyam na wano hotna jabagi mahai oina paisinduna thamba phaubai mai thadok piramba thawung lamlai maikaigi lomi miyam ga mahut sinjaraga political activist sapam kanglai palna penda ba fongdokre ayinu pa suru nom na ayu chamang plan nanu mayam sibida Chumai lapisi yam proud. Jaba sini mating pangwala koni loina na lenga ki mai kai dagi chu sumalai bu thirba longi singsina lo uraga leba project khudengona lair bina kum khaidana chajari ba pothok project ba maning tamna koni hinjerbisi longi sina pothok sina koni ning tamna hinjabani sumalai ro thiba longi khuna ge yengba myo singche haiba lenga ki mai kai dagi chu yam thuba teno matamda phabi dana court koi ba charak pibina ba chu akoi gi lamai ma pari thagol ki mai kai dagi phondok chari Institute of Development Studies ki mapok kumon thoram ngasi Imphal gi Press Club ta pangthokre ngasi gi Foundation Day gi thoram aduda DMU gi Vice Chancellor Professor N Ras Mohan Singh Institute of Development Studies ki Chairman Professor N Mohendra Singh Manipur University gi hadagi BC Professor Amar Yumnam Dr. H Bir Kumar Singh Senior Principal Scientist Council of Scientific and Industrial Research Northeast Institute of Science Dr. T Brajakumar Singh Joint Director, Directorate of Environment and Climate Change amasung ICM gi hanigi Director Dr. N Ranjan Su Saruk Yakre. Banks Corporate Social Responsibility ki manung channa Punjab National Bank na ngasi None District ki manung channa laiba PHC None da lupa lakh tara ki sanfam oiba khusu khulai sing mateng tawkre. None District ki Ariba official amasung PHC gi staff sing yauba thoram aduda PNB Imphal Circle gi head
Manish Debarmana ultrasound color Doppler online UPS suction machine amadi vein finder na chingba sing HPH sida kutsinaki Doctor amadi nursing na masagi oiba yengdana lawriba thaudang amasung tanglaba miyoi punsi kaliba asibu thagat pa fongdok laduna kulaising asina maram oiduna district asida anaba yengbagi khudong chaba hengat pada mateng oiragani haina fongdoki None district ki headquarter da PNB gi anoba branch amasung ATM hangdok lagani loinana district asigi apun bagi chawkhat pada mateng pangani haina mahakna makhataki Chief Manager S Stephen Imol PNB gi marketing officer Ras Kamal Roy CMO Dr Edwin Golmay DLO Dr Azin Maringmay Dr Thaimai Gairanglong Dr Jauzian Singh amadi PHC gi ataisa staff sing su saruk yakhe PNB na pirak liba mateng asigidamak thagatuna kendra asida laiba praja sing dasu mateng oigani haiduna None district CMO Dr Edwin Golmay na haike Pangai Yangdong Youth Development Association PYYDA gi taramapan suba mapokumon ngarang pangthokre thoram aduda RIMS ki retired heart specialist amadi Khundrakpam Assembly constituency dagi BJP gi intending candidate Dr Khetromeyum Kalasing Khundrakpam Gram Panchayat ki Pradhan Abuzam Ibochau Singh Elias Electro Khundrakpam Gram Panchayat ki Pangai ward member Naurem Kalpana Khundrakpam Gram Panchayat ki Upa Pradhan Pangai ward member Tonjam Sharma APU Pangai gi President Lukram Nimai Amadi PYYDA Pangai gi President T Krishnakanta Sharma saruk yakhe Dr Khetromeyum Kalasing na thoram aduda PYYDA na Pangai maikai chawkhatnaba amadi santi oina lainaba kai paikhatliba thorang singbu thagat pafongdokhe Hojik pawgi marak thadna atin break amalongina si Karigumba dom yumda laiba anaba singi hidakapa dressing tauba blood sample loba rice tube hapa catheterization hapa enema tobinaba experience lairaba nurse amati doctor thibada awaba thengnabirabadi wabiraganu Medlin Home Nursing Care Service Manipurna pungkun mari chukna adom yumda latuna hidakapa injection piba dressing tauba feeding tube hapa catheter hapa amadi makhal kya ke anaba sing experience lairaba doctor amadi nursing tuna mating pangzari akupa marol gi damak Medellin gi helpline number 9205987988 amukasu 9205987988 ta call tawna tanabiu natraga Google Play Store dagi Medellin app download tawna booking tawi Break matung da taram nokchari Petroleum thau mahut senaba wa amasung chudagi ethanol thau sungnaba project ama Assam da paikhatli amasung masi chad manga loire masidagi thau puthokpa hauragani haina Petroleum and Natural Gas ki Union Minister for State Ramesor Telina fongdokre hakchang faba aikhoigi akoiba amadi petroleum gi pothok singbu yoktuna thamba haiba pandamda Petroleum Conservation Research Association na senduna Imphal gi Khuman Lampak tagi cycle rally ama ngarang lamthaki Ramesor na Manipur da wa marang kaina haubanina ethanol thau sungbagi project ama hongnaba thawrang leire haina su teliba miyam da khanghanke Pradhan Mantri Ujwala Scheme Part 2 gi makhada leibak asida gas connection crore ama pinabagi pandam thamli masigi manung chana Manipur gi oina su gas connection pinaba pandam thamli haina mahakna makhata na fongdokhi petroleum pothok sijinnabada carbon gi gasing thokhanba hanthahanna bagi pandamda Prime Minister Narendra Modi gi lamjing makhada leibak asida compressed biogas station chawnga inglising ani kulhumdoi kunmari fawagi manungda lingkhatna basu khonaragani haina mahakna fongdokhi MLA Y Rabot Imphal East ki DC KH Daina YAS ki Director T Fulan Amadi PCRA gi Executive Director Nabin Gulati su thoram aduda saruyake एमिशन बिल्कुल नहीं होता है PCRA आजादी के अमृत Delhi NCR da hojik air pollution thokpagi chang yamna wangkhalakpa leiriba adu yenglaga
pollution gi level asi hantahana badar taba leirabadi leibaki konung asida numit nini gi oiba lockdown ama thamna ba ngasi Supreme Court na government ta high crate Delhi da handak nungsit mosilak pagi chang wangkhalakpa leiriba asi lau khawba loirba matungda pak sanna lobuk mai thaba gari masing yamba bambula thaba industry amasung uful waifulna thokhanbani hairi ngasi imphal da phongba pauche singi maroiba pau khra yingminasi Sangai Express Manipur da pipeline da gas pusilaklagani Chief Minister Manipur da e-shram scheme da mi lakh nipan dasmik humfu manga register tauna ba pandam thamli Ramesh Teli ADC bill puthokna ba atsamna lengak ta taret mi gi numit thakre athoba singi ningsing numit lantheng minasi aikhoi Pokna firm Manipur da gas pipeline ani semlagani Chief Minister Pung kunipan da yangkhai manga positive oikhi ama laikide Journalist Award ki khangat pada editor Robindro reporter mission yaurakle BJP na taba party singdi election matam data miyambu nuksibani Sarda Devi Huyen Lampau criminal case chenaba sitting amasung former MP MLA singi case NIA CBI yauna authority singda anoba report sing file tawrakna ba high court na khangan kre Thobal da second dose kaptaba miyoi lising humpugi mathakta lady CD DC No to drugs mama mapa singi thodang yamna chawi SP Megachandra Imphal West ki session judge na luchingduna painting competition pangthokre Naharol gi thodang gas supply da apan ba laitana ba Imphal yauna athubada gas pipeline ani connection tawragani Chief Minister November tara mari dagi NH2 da matam kaktana economic blockade changsilakadauri BJP khaktagi oiba sarkar lehanaba honatsi Deputy Speaker Thakna ba ising piba ngamdaba aphaba mahailoisang laitana kendra chawkhatle haiba yaroi Rajkumar Rameshwar Hauzi aroibada mariba paw amu hanna Churchanpur district ki Singat subdivision ki manung chanalaiba behangda ngasi khutlai matikcha na paiba lalhauba singna nifutaruk suba Assam Rifles ki convoy amada ambush atharakpada CEO amasung mahaki imung manung gi miyoi sing yauna personnel kaya secret Amadi Assam da ngasi lalhaulub Dimasa National Liberation Army DNLA gi kader sing state adugi government surrender tawadawi hairi PONYTV gi nungthil gi paw midyang tabi ba singbu amukahana khurumjari